Lanthokchari Science Magazine ngasigi thoramda thamjari karamba matamdanu miyoibana kakcheng muk chawgadaba amadi Uyung chaba Tasar Tinna cancer fahanbada mateng panglakpa haiba hiramsida Manipur University Department of Biochemistry da guest faculty una thawpuriba Dr. Jolly Potsangbam ga ekhogi mihut Raichanda Chingtham ga unaduna wari saba karamba matamdanu miyoibana kakcheng muk chawgadaba matam amada sanga pumnamaksi yamna chawrumi hainai kari maramdagi dinosaur singna yamna pikpa numit yungbi chungumba makhalgi apikpa thawai panba sing orakhibuno haibagi agakpa singasi khangba ngamle haina hiram sida thiziliba kangloloi singna hairi chahi million chambagi mamangda miyubina hingduna leiramlabadi miyubina chaw sanglaba sanga sing adubu udanaba lotuna adum leigani Masating thorakpada fit kunthra taruk sangba teraso dinosaur singna nongdon atia lana paiba ngamba matamda fit nifu mapanga point kunmathoi sangba spinosaur singna malemgi laimaida miyubabu koitan tanagani ngasigi malem sida leiriba chaw sanglaba reptile sing amasung makhoigi mapamapu sing amadi fit taramapanga point tare changba thumhi chenba ising da leiba crocodile singna matam amada leiramba reptile sing aduga amuktang changdamna duna yengba yai hiram sida thiziliba kangloloi singna phongtokpagi matung ina sanga gi chaw sangbada honglakliba asum piksik lekliba maru oiba maramdi ecological factor ani gi makha poli haibasini thawai panba kanglub singi marakta chana thaknaba amadi amaga munarakpa loinana thawai panba kangluk khara mutkhibagi maru oiba maramsi akoibagi phibam honglakpa asinani haina hiram sida thizilibagi maru oiba thodang lawriba England leba University of Reading gi ecosystem modular da thabak tawriba Sohanlal Roina phongdokhiba laikre sanga sing asibu matam kuiraga chawba asum hengalakpra natraga asum pixilakpra roi amadi atopa thijuloi khutpu amana sanga singna matam yamna changna karigidamak makhuigi awonba ahongba lakpuno haibigi matangda cops rule na hauzik chatnaduna leiba theory asibu singnaba pamli cops rule na palliba wafamdi sahi lising million kayagi awonba ahongba lakpasida sanga gi chaw sangba hengalakani haibasini matam sangna changba awonbada yamna ngalingai matamda huimuk chawrumba sagolgi charol surol singna chawba sangba hengala I haina taramapan suba sahi chada paleontologist Edward Cope na ahanba oina khanghan khibani adubu hiram sida thiziliba kangloloi singna phongdokpadi Cope's rule sida atopa kanglon chatnadi haibasi mayik singna takli khudam amatang panba taragadi yamna chaw sanglaba dinosaur sing asina khudna paiba yaba inchi taruk tagi taret phawba sangba chumgumba makhal jiko amasung reptile sing asum pixilai matam yamna kuidriba anoba puwari ama oina North America gi saruk ama oriba malemna sakhangnariba mafam Alaska da phangliba sagol sing asina malemgi laimaidegi mutringai sahi lising kunmari gi amasung sahi lising tara mariga chamga gi mamangda hariba sahi anisigi manungda Alaska da phangliba sagol sing asi chawrakna chada tarani thoi pixilai haibusini Ecology da ahongba lakpa maram kaya asina sanga singi charol surol da saw sangbagi chang hantarakpa pixel lakliba awonba lakliba asida mityeng thamduna nainaba singda sanga gi fossil gi maramda iduna thamliba aiba sing asina hiram sida thijinbada mapung phana mateng pangi haina roina makhata na phongdokli Roy amasung mahaki khutpuna tongan ba mawong khenaba ecology amasung physiology gi oiba phibam singda evolution haibadi thawai panba singna hana leiramba mawongdagi awonba ahongba lakpasi matok tamnabagi damak computer model sing season narami ahanbadadi matamgi khongchat matung ina sanga sing asi tapna chaw sangba asum hengatlai thawai panba kanglup singi marakta makhoigi leifam amasung chinjakta munabagi chang hantharaba haibadi chana naba chinjak marang kairabadi sanga singi chaw sangba hengatli haibasi hiramsida thijinbagi thabak tawriba kanglon loisingna khangba ngamlammi hairiba wafam ase dinosaur singna yamna ka hena chaw sangkiba matam Jurassic period hairiba matam sida thokhibani
Leipam amasung chananaba chinjak munabagi chang hanthariba mafamdadi sanga singi chaw sangba hengatli adum oinamak dinosaurs ta thokliba thodok asigumna chaw sangba henman khiduna sanga singi masing amasung kanglup kharadi khudong thiba thakta leigani Malem leimaidagi mutkhiba phawwa yai haina roina phongdokli anisubada computer model asina phangba ngamlibadi sanga makhal kharadi yamna chawkhatlei amasung malemgi leimaidagi mutkhini Khudam oina hairabada dinosaur sing amasung woolly mammoth sing se thawai panba kanglup singi marakta leifam amasung chinjak munabada mathau tariba apamba singdu phangba ngamnaba masa yamna chawkhatli amadi atoppa thawai panba singa chinjak amasung leifamda hena singnaba ama lakpa natraga akoibagi phibamda khanghaudana yamna chawna khudong thiba ama thoklakpana maram oiraga hairiba thawai panba kanglup se malem leimaidagi mutkhibani Ahum subada Corps rule gi ona tainabada lisang sitna chatliba matamgi khongchat asigi matung inna thawai panba kanglup sing se pixel lai haibase computer model asidagi khangba ngamlammi Thawai panba kanglup singi marakta chana naba chinjak munaba makhoi maselgi marakta leiriba leifamda amaga iyet yetsinnaba amasung mahousagi leizariba pothok sing sijinnabagi changka hena munarakpa asina asigumba thodok asi thokhanbani Thawai panba kanglup sing asina asum pak chawna sandorakliba makhoigi leifam amasung amaga gi marakta mahousagi pothok munarakpasina maram oiraga mafam amasung matamga loinana hana chaw sanglamba sanga sing asi asum pixel lai Khudam oina hairabada North America da leiba Alaska gi lamdamda Ice Age ki matamda leiramba apikpa sagol singdu aying asada amasung akoibada hauriba pambi singda leptana asum ahongba lakpa amasung akai atoi thoklakpa sina maram oiraga sagol singdu asum pixel lai haina roina su makhata na phongdokli Roy amasung mahaki khutpuna nainaba asidagi khangba ngamlibadi sanga sing asina leptana karigi asum pixel laklibano haibasini Haukiba chahi kuntragi mamangda leiramba polar bear singi chaw sangbadagi ngasi aikhoina uriba polar bear sing asina saruk ahum thokpagi anidi pixille matang sida kanglon loisingna khallibadi aying asagi chang leptana honglakliba asina maram oiraga sanga sing asisu makhoigi hainabi leifam asisu yamna toina hongba thengnai Kumza lising amaga chanipani futareta sanga gi maramda thoidokna khang hairaba geologist Christian Burner na phongdokpa matung inna yamna ingba maphamda leiriba makhom thakpa thawai panba sing amasung uchek singna asaba mafam singda leiriba makhom thakpa thawai panba amasung uchek singdagi chawba heli Christian Burner na yamna chetna thazaba thamlibadi hana chaw sanglamba sanga singi masagi pak chawwa area dagi volume na hantharakliba asi thawai panba sing adugi masagi maisa adu yamna phajana thamba ngamnabani haibasini Ayingba maphamga chusinna leiba ngamnaba ayingba bungak thokchaba khangba ngamnaba masada awonba ahongba khara laktuna thawai panba woolly mammoth singse yamna chawrammi adubu matam amada ice age hoiramba matamdagi malem leimaina sagatlakpa matamsida mammoth singsina chusinna leiba yaba maphamgi khudong chadaba kaya thengnarami amasung miyoibana hatpa tuppa tawbana maram oiraga tapna musillaklami kanglon loisingna khanbada malem leimai asina asum Habagi chang hegat lagliba matam sida mafam matam siga chusinna hingba ngamnaba thawai panba singna masak mawong hongdoktuna asum pixel lai sabagi chang khangen hegat lakpa awaba mayok nariba arctic ki lamdamda leiriba polar bear gumba thawai panba singi damakti masi yamna chummi aying asa amasung akoibagi phibam honglakpasina maram oiraga sanga gi leifamda yamna chawna akaiba lakpasina sanga gi chaw sangbada asum pixel lakpagi phibam ohellakpani amasung masina sanga sing adu mutkhinabagi maram amasu ohelli climate change aying asa honglakpasina maram oiraga ngasidi athaba ungi leimagi saruk asum pixel lakpana polar bear singna makhoigi leifamgi khudong chadaba ama yamna chawna mayoknari hiramsida thijinbadagi hana khangduna leiribasidagi khangdaba mayam ama thigatpada phangbasidagi matamgi matung ina sanga sing asi asum pixel lai haibasidi angakpa ama natte masina achumba oiba tarabadi aying asa honglakpa mahousagi pothokta mikanariba amasung lammunariba miyoibana karamba matamdanu kakchengmuk chawna pixillakadaba
Aroibada amuk thamjari Uyung chaba Tasar Tinna cancer fahanbada mateng panglakpa haiba hiramsida Manipur University Department of Biochemistry da guest faculty oina thaupuriba Dr. Jolly Potsangbam ga ekhogi mihut Raichanda Chingtham ga unaduna wari saba ngasi mu puduna laksari science magazine na Uyung chaba Tasar Tinna cancer fahanbada mateng panglakpa haiba hiramsida khana nainanaba Akashvani Imphal gi studio da lengsinduna lebiraba Dr. Jolly Potsangbam bu ahan makta ikai khundajaba golena taram noksiri Thagachari Dr. Jolly akhoi malem sida cancer si naba singi marakta India su hotspot ni adu mathakta India gi marakta su amu akhoi north east na mu heli north east marakta su Manipur su yamna wangba cancer ge naba gi adugumba state ki manungda chalibane aduna ngasigi topic si cancer phanbada akhoi Tasar Tinna mana piba kanaba mangon da yawba adu makhalgi matik mayai du Dr. Jolly na lab ta kaida sagi research tor ka akhoi phangbira ini natra aduna masigi topic si akhoi latringai gi mangoina na akhoi cancer si researcher moina magi definition si magi masak mo masa kaino haibudu hana samna thambiyo Cancer haiba laina asi isada leiba normal cells asina magi normal oiba processing dagi nanthok cancerous oirakpa dubu hai cancer cells ama se normal cells dagi oirakpani masi kamaino oirake haibida isada cells sing da stress pibiba natragana genome instability leiba natragana hypoxia oiba environment ta normal cell ama expose tawra matungda ma se cancerous cells oirei adubu normal cell cycle dadi hariba phase asi singse detect tawraga akhoina apoptosis haiba process ama haibadi cell sibagi process ama tawhangadabani adubu cancer cell singdadi haiba process asi thoktaba maramna moina nungaina sandokpa ngammi masibu cancer haiba laina asi ni haina thamjari yanuaji ngasigi makha tarakpada topisiga mari leinana ngasagi silkwam se akuna makhal kaya sui haijage silkwam asi makhal ani shuna lai ahambada kabrang chak chaba ama ani subadana kabrang chak chadaba atei pambi chaba makhal ama hairiba classification asi akhoina moina chaba machinja ki matung ina khaidok chabani kabrang chak chaba tin khal ama lai asina akhoina bombix mori haina yamna common oina yumda yoknariba tin makhal asini aduga kabrang chak chadaba tin asi makhal ahum thokna lai tasar iri muga haiba se tasar silkworms ki makhada akhoina Anthria mylitta Anthria perni Anthria yamamai Anthria proilei sing asi lai aduga iri gi makhada na akhoina Philosomia sini haibasi lai aduga muga gi makhada na akhoina Anthria asamensis asamda phangjaba silwam makhal aji silai sagi mulberry haibase hoi kanu tu natra khoi kabang chak haiba pambi asi oidoini aduga ngasagi akhoina ngasigi topics de tinji kabang chak sadaba tasar da oidone Anthria proilei hairibasi haidi ngasagi uyung pambi sabasu uyung pambi sabasi da adu doctor si ngasagi akhoina tasar pambi je ngasai uyung saba tinji na cancer sen phanbada mateng pang ise haidi ngasagi tin masamukto sarira traga tingi mahum dudagi laida sanduna thambiyo akhoida silkworm sina puthokpa magi mahum haibadi silkokuns asida protein ani khak yawi protein ani si panjarabada sericin amadi fibroin haiba sini sericin haiba protein asina langi mawong oiba fibroin sida naptuna chatli aduga haiba sericin haiba protein asina cancer cells pu mana division thokpadagi hanthahanba ngamba haidi exada lelimiba cancer gi akun wanted rapid growth se hanthanba apoptosis thokhalaga hai kana to hondaba multiple to hondaba multiply to hondaba minimize to honba sun thengnabra minimize to bada mating pam haibadi growth to handahanba aduda lei aduga akai sericin protein se mohum haibada puthokpa timing je hojiki silkworm sina mai ngasai ki akaramba stage ta na khwaidi hen effective way hoi ai ngasai jo haijekre magi 5th instar silkworm se instar manga thokna khaidu e aduga last ki instar se mana kokun hairam dai gi matam se sida yamna hena puthokpa matang oi adu si matam sida hena yam rich oina yawe mas hariba protein serin se hojiki silkworm masamak ta su num phangbra hadi akoina masa khaidu e natraga adudagi phangbu su num akoina salivary gland sida magi mahum hainabagi organ ama yawe madu akoina spinnerets haina kawe adu salivary gland sigi akoina magi middle portion da yam phazana rich oina phangi aduduna akoina larva dagi su haibide silkworm dagi su adum sericin se phangba ngamgani aduga hojiki anti cancer cell haigedra natraga khoi cancer si rapid growth to handahanbagi da hojiki protein sina mateng pangi si silkworm sidagi phangbuduga ngasagi mahum haibadagi koigi phutuoga phangbudu mahido aduga ani si karmanen effective way na khal effectivity se hoji phodi silkworm dagi lothokpa se hoji phodi study di tawjadri aduga tawnari be study mayam sidadi
ayambana kukundagi lawthokpa sida oina akhoi easily available oiba aduga silworm amabu amuk sacrifice tawdana magi kukundagi oina akhoi lawjaraga asin hen effective oi haina thamjani adu hujiki silworm se ngasai uyung pami mana sabada leba tinje koi ni andum akhoi South East Asia da su de Manipur gi mafam khara da sum sana badum thengnei ba adu masi sabadagi saba kanglup haigadra natraga sa yam toina chana ba mafam da ngasai gi cancer si narakpa gi sang sikta handabagi report ka denum thengnabi ba yawi bra ngasai gi research se torpada haitare larva oina consumption tawbagi reports pawdi hojikti thengna jadri adubu sericin oina akhoina colon cancer naba patient singda bijaba matam da ma se colon health phagahan ba aduga colon cancer gi handahan bagi findings ti thengna jare aduga larva oina consume tawbagi di thengna jadri Dr. Julie hujiki akhoina hariba akhoina Manipur da budi yamna ure tare ngasai uyung saba Tasar Tinna je masi kadai kadai da phangi aduga masi andum Manipur da su hana budi phangi adu hujikse anu marang kaina phangi bra kholi bra haibi matang da su tham haidiba Uyung chaba Tasar Tinna asi khoigi government of Manipur sericulture department singi makhada leiba rearing farm singda adagi district makhan makhan da yam phajana yoknari aduga yam marang kaina su phanghali tinzigi matang da haipetang thamjage Antheraria proilei je haiba silkworm asi strain ani interbreed tawraga phangjakhibani strain ani dudi Antheraria perni amadi Antheraria roilei di aduga haiba tin asi uyung pambi se yamna pamna chai Manipur da nattana atai India gi rajya da su silkworm asi yam marang kaina phangi Assam Nagaland Arunachal Pradesh Mizoram amasung Jammu Kashmir da su phangi mase akhoina Lepidopteran order da chingi aduga Saturnidae family gi makhada leiba tin makhalamani hujiki cancer cell se akhoi ungrowth to honba haitare ko masida sinariba akhoi sericin protein ji doctor na ngasai gi research takpa matam da silkworm de gi lokthorokpagi process siga adagi akhoi gi silky industry to riba sing haitare moina ngasai gi langje narakpada lokthokpa process tu ga haidi moina lang naib de akhoi ure ngasai gi phutna khotna drama madi drama transfer tawba adumaina tawbibra kamai taw akhoida moi industry da tawba du sing duga di yam thina khenare akhoina tawbana akhoina particular kokun je lokhatlani aduga ma se amot pak je lokthok pirani mathak ta pak pasing je aduga akhoina ma se 1 square centimeter gi chang area da akhoina kakthatlani kokun je magi pupa da lokthok matung da aduga akhoina haibadi 10 grams kumba natraga 5 grams kumba lauraga akhoina 1 liter ising gumba da ma se luphallaga aduga akhoina autoclave tawthokpa natraga phutpa ko aduga adudagi akhoina tholakpa mahi do amuka akhoina ma se chumthokba matungda akhoina sidadi akhoi scientific laboratories da akhoina centrifugation gumba tawi aduga magi kanada pot sing do lokthok akhoina phanghoba iru haitare adujo akhoina amuka lyophilize tohole lyophilization machine amada sai ising da phutpa na huji ising sabda phulise akoi temperature kya da kete fulle 100 tan phutpa na 100 boiling temperature do oidoine adu tari mahi matai ate te yom sundum adum zatkani aduga direct adum akhoina cell culture conditions da adum use to yai koi lab ta hujiki protein sericin se lokthokpa da research lab ta sinariba technology do ngasai gi akhoina lang naiba da langi huji koi phisabi singsina ngasai ising achok da drum da ngasai futlidana aduga ngasai gi 1 liter da 1 square inch ki da adumaina tawbudu makti tawdragasu moidagi futliba koi gi mahi sing do lokthok lab ta gi test tawbu dum yawbibra kamai taw adugi do makhata na khoina tawjage na khanjai adumaki tawdri aduga ai research ki matang da di khoina bayam gi sinaba poto karamba condition da lokthokpage haidu khangba ngamdabani na aina tongan oina adum khara aisna khangjaba mong da dum tawjai adumaina oina aduga industry gi di season jadri hoji makha tarakpata hujiki hariba sericin protein je masina ngasai gi anti cancer oibagi magi mayai je la ije kari na oramba ya cancer laina asi akhoina treat tawba matam da yam noba khumang chawchale iba matang asi akhoina peptides sing je yam anti cancer property chain ba thengna jakhre aduna peptides haiba je akhoina chumna khangnariba protein haiba si manung da challe aduga clinical trials kaya ama chatharaba matung da peptides kaya ama cancer therapeutics da sizinaba yabagi mawong leigre aduna peptides singna mechanisms amakhal khara sizinaduna cell singbu hatoi haibadi either necrosis natraga na apoptosis na adu sericin asisu peptides makhal amani mangonda amino acids khara hena yawba maramna manasu anti cancer property chain bani doctor gi ngasai ki peptides aduga ngasai apoptosis kitang sugaina tapiyo kari akoi londa
apoptosis haibasi cell sihanbagi process amani masi akoina darkar leitraba cell singbu magi siba matam yore haibaduna akoina program tawraga thamkiba aduni aduga mana si process gi matung ina darkar leitraba cell singbu akoina sihalli aduna apoptosis asi yam maru oiba process makhal amani masina akoina jiba amana zygote tagi horaga mapung marei pharakpa phauda ma process asi tangai phadana yaw apoptosis process asina hakchangi homeostasis maintain tawba amasung hakchangi kayat sing semgat pada mateng pangi nongmada changchatta billion 10 mukki cells akhogi hakchangdagi numit khudingi apoptosis pambeina sihalli anova cells sengalakpa chang manana thamba ngammi cell ama sigadra natraga hingadra haiba si cell adugi manungda leiba factors kaya natraga signals kaya amada su depend tawi marak thatna research lab tane anti cancer cell si koi sericin protein duna ngasagi active oiba oidaba mayam ma leiduni natra masi miyo bida cancer nari bisi makhal mayam ne aduna ngasagi serin protein sin effect tawba karam cancer karam parts sing oina sine research study asida akoina cancer cell lines makhal ahum sizinaki cell sing asi akoina National Center for Cell Sciences Pune dagi lojaki bani cell ahum asi khangat pagi maramdi akoina lung cancer cell lines A549 haina designate tawba asi nupa sing da yam toina naganba lungs cancer asi yam toina naganba cancer makhal amani aduga world da su kwai dagi sigina lung cancer na maram oiduna siba gi chances yam lei aduga mathang da prostate cancer hariba si nupa da su again yam toina na cancer oibana khoina lung cancer amadi prostate cancer gi cell lines asi lokhachaki aduga nupi da mu yengagana cervical cancer cell lines ila haribasi khoina lokhachaki asina nupi da yam toina naba cancer cell lines oibana aduga garamba cell dana hena effective oidage haibeju ki chang yengsu khoina sigi study si da yengjaki karam badna hena effective oi changchatta dum cell ahum simakta khoina dum manana magi effectiveness se khoi dum thengna jaki amada henba gi di khoina thengna haidi maruina koi cancer si koi throat cancer gumba de ate cancer na bududi yamna lungs cancer ga duga cervical cancer ga yengna bududi ate gi cancer growth si di yamna minimize hoina tra adu sidan phabanga magadi hujiki sericin protein si akoina sungdu wakanda deliver torogadi tungda yam kanane na khalle na tra hoi khanji adu hujiki Dr. Jolina research tong matamda hujiki cancer cell ahum se pune dagi lawre na tra adu lawra kanda hujiki sericin protein si hapa kanda test tawdune adu test tawi technique se kitang thambiram ka mai tawi holle ahamba maktada akoina morphological analysis haina tawi masida akoina cell culture condition da howduna leiramaba cancer cell lines makhal ahum sida akoina sericin je hapchalaba matungda mangon da cancer cell lines sing sida karamba makhal gi mawong morphological changes laki habidu microscope ki makha da yengbo ukhi ngasagi akoina lyophilize tawra matungda phangjakiba powder adubu akoina mo cell culture sigi da chanaba media haina amalai habidi cell sing gi machinjak oiba mahi amalai mangon da kanaraba machinjak mayam yawba haiba mahi sida akoina ngasagi sericin powder dubu amuka akoina dissolve tawraganda adugi mahi dubu akoina howduna leiraba cancer cells sida hapchallaga monda kari awon balake haibadu yeng masida akoina howduna leiramba cancer cell adubu tawkhalakpa uki aduga magi morphology du da rounded structure oiraki aduga membrane blebbing haina membrane se matat tatlaga thokhiba asmaina su thengna jaki hariba akoigi tasar gi tinna akoigi haiba mohum si degi ne akoina sericin protein ji phangi se natra adu sigi haiba protein je cancer sing hatpa natraga ungrowth oiba ta katang sina pra natraga magi sigi lab ta tawbu da haitare ko sigi ki sericin protein sigi kanaba se ate da anung kanaba se pibra kamai to sericin se anti cancer property chain badanatana ma se cosmetic applications aduga pharmaceutical applications yam le ma se anti aging cream oina su sinai adagi moisturizers oina su adagi even hoina wound healing property leibana ma se medical applications sing da su sinna ba yai aduga biomaterial saba hoji inong na thokna mayam sida su akoina apply to ba yai Dr. Jolina hujiki sericin protein sigi kanaba tuga ma se matokram na extract tawi matam karam na lab ta cancer cell se hatpa ngambagi test se mathang tawire hujikti already andum amasiki powder sina matam da cancer se grow leitre andum hatpa ngame se loina khangi haitare marun miyam da yamna kana nariba khoi lungs cancer cervical cancer singda adu hujik makhata na lakpa sida pre clinic te human trial se lakna bo hona bada kari steps sangi adu hari steps sing si manipur dandum leirabra natraga akoina masi lakno horam ta kari thaudang ya hanning habi matang tang thamyo
Sericin gi anti cancer properties se akhoi na test tongnabagi damakta akhoi na preclinical trials amadi clinical trials ki phases mayam amada mathang yengbagi changyeng ama darkar oi adu malem sida hojik research sing da tongnari base akhoi na preclinical trials tagi hojiki phase 1 haibadi akhoi na guinea pig kumba adagi mouse models kumba dadi study ke am leijakre moi se akhoi na cancer induced tawra matungda akhoi na sericin je treatment tawraga magi cancer progression je hanbagi finding di leijakre aduga clinical trials ki oina di leitri akhoi na hairiba si manipur gi context te yengaga di akhoi na awat pap kaya ama thengnakhre akhoi je hojik che akhoi na lab facilities singda da akhoi na yamna smaller scale da dang da tawbadi ngami aduga scale up tawge hairaga di akhoi na facilities ki awat pa me ama leiri haibadi adi government gi ba senthang government na ngasai gi sponsor to lab ama haitare ko government institute lab ama chom changi ba aduna akhoi na government ki site ki akhoi na initiative khara subsidized oiba loan khara akhoi na natraga grant khara phangjaraga di akhoi na warak sida thabak tawbinari ba researcher adagi stakeholders adagi even entrepreneurs kumbas ki chain ama semgalapa ngamgani haina akhoi na thamjani harba ginipig ngasai uchi makhaliga se se leiraba khawan to manipur da adi lepta amani chen banatana adi masi puthokna ba farm gumba gadi lebibra rims kumba da di leire na tajai aduba akhoi na university gumba da animal house kumba gi facilities thambagi darkar di oi ado hojiki di oina sigi facilities akhoi da leijadri Dr. Jolie losilakpada Manipur dasu marang kaina phangiba akhoi Tasar Uyung pa bisaba tinsi ki doctor na research lab ta akhoi scientific experiment se phanga kanda akhoi anti cancer cell cancer hapanga ma se phanga abnina Manipur se senthoksu lejadaba aduga resource haigadra human resource aduga siki tin ju marang kaina phangbanina akhoi lamdam sidagi puthok sarka haidi local to global market ta abidi cancer sidi mi paktakna na abnina asai akhoi local to global game market si fangnaba hotnabada akhoi da semilon se dum kana duni haidare ko adu masida Dr. Jolie gi oba wafam se kitang thambiyo Agriculture industry se India da adagi Manipur da yamna toina taunaba sinpham amani masina income kaya ma su pibiri silkworm rearing da adagi silk industry da amadi sericulture research toba group sing da su aduna akhoina business chain ama develop tobagi idea ama phangi sida silk industry sing da akhoina silk fiber da dang concentrate tobani na ngasagi phutok khraba mahi adubu manghanduna pat kumba turien gumba da changjhanduna ma se pollution thokhali adu mangbagi mahutta akhoina adubu kanaraba pot ama in onthokpagi initiative ama lokhatpasi phayena khanjai haibadi west to wealth haibagi initiative ama thamjani masida akhoina kanagadori base makhal gi groups laikre ahambada akhoina silk rearing groups haigadra sida akhoina tinji marumse akhoina sericulture department tagi lairaga moina silk worm se yam chawba scale da moina yokpa yai aduga amuka akhoina kokunje moina tinsina hairaba matungda tin mahumse akhoina silk puthokadori ba group sida sina amuk raga moina amuka fiber oina sungdokpagi chances su lai aduga hairiba fiber si sungba matam sida phangiba mahi do aduda sericin yaudoi ni madugi mahi du khoina khara scientific oiba mawong da khoina research lab ta tawriba smaina moina tang scientific mawong da tawraga di khoina su adudo amuk moidagi lauraga haigi moina ngasai gi phutlaga langje naidri mawang da sigi drum ama sida ngasai gi 10 liter da phutlu duga masida quantity lauraga akaknaba quantity lauraga di aduga haigi moina ngasai lang naibada phangiba paisa du natabada ngasai gi atopa cancer powder de sungnaba honabada timamana ngasai huji mahi du leiba yai habini matra yai aduna spina business chain ama semgat adagi marak sida akoina sericin powder oina phanga matungda test ke experiment tawnabagi damakte animal house akoina mouse models natraga na guinea pig yopa yai aduna state sida su unemployed youth yam leibani na akoina clinical trials sing sida season na ba hojiki hairiba model sing se moina yokpagi sinfam sisu adum paikhat pa yai aduna sumaina business chain ama semgat laga akoigi iramdam da phangjaba sericin je sunga akoina global market ta puthoktu na natraga na pharmaceutical natraga cosmetic companies sing jina leiraga akoina income generation gi chance ama phangani haina khanjai Uyung chaba Tasar Tinna cancer fahanbada mateng panglakpa haiba hiram sida Manipur University Department of Biochemistry da guest faculty ona thopuriba Dr. Jolie Potsangbam ga aikhogi mihut Raichanda Chingtham ga unaduna wari saba tahan jakhibaga loinana ngasigi Science magazine lanthokjaba matang asda loizari mathang lepak pokpa numit pungpham asimakta amuk phangbigani Science magazine